ngasi numida wairam phongkiba tongan manipuri siphongsing amasum thokiba thawdo wathoksingdigi maruoibe I pausing khongasaraga manipur top channel gi mekhedigi myamda thamjage hanbada omicron gi case ningthina sem saraba covid facility khaktada layenggadabani center Leba asida Omicron gi case hengalakpaga loinana state sing amari union territory singna Omicron berena naraba patient sing mathanta tongana thamba yaba mafam singa loinana ningthina sem saraba covid facility khaktada layenggadabani haina union health ministry na state sing amari union territory singda ayiba sirol thaduna khan khari state sing amari UT singda pikhiba sirol adugi matungina Hairiba facility singa sida sungsoi suidana paketkadaba thabak thoram singdi facility singa sida cross infection thondabaga loinana healthcare workers singna sapsaba section thorang sing lokhat poigadabani hiramsigi matangda sang naina yengsinba yauna international travelers singa madi makhoige sokna samnaruba singi positive case ki sample sing protocol gi matung ina genome sequencing gi damak panthadana insa kok left pisin gadabani hari serol aduna makhatana hairiba casing asiga sokna samnaruruba khudima masa khangdoktuna yariba makai athuba matamna makhoibu quarantine taw amadi sana kanglon gi matung ina test tawgadabani leba asigi kanglup singna puna leiriba maphamda thunglaba international travelers sing district surveillance team na yengsinba mathautai kariguma makhoi sing aduna etarek country singdagi lakpa oirabadi makhoibu numit nipani suba numita suksoi soidana test tawgadabani test tawbagi thabak matik chana paikhataba tarabadi leina asina sandoropagi asingma sangadu khangdokpada arubu oigani hairaduna state singna district sing maru oina sayolamada positivity rate sada 5 tagi henba district singna mapung fana test tawbagi thabak paikhatgadabani haina supali atopa pamanamo Apaspa Laukthoktrabadi Nagagi political solution Leroy NSN Nagaland gi Mon district thokiba AR namisam taragamari hatkibagi thawdokamari lenina Home Minister Amit Shah na parliament pikiba warol adubu akan mamona yaningdaba phongdokladuna Nagaland gi Apaspa Laukthoktri fawa Nagagi leiriba political issue singi waroi sin Leroy haina NSN na India government section wa thamkhre agency gi pauna hai hiramasi gi matang na NSN gi maigedigi thokiba statement amada Mon district thokiba Konya community gi misam sing leikidabagi thawdokamari leinana union minister na thokiba thawdang yaudaba statement adubu akan mamong na yaningdaba phongdokpaga loinana thawdo aduna maram moiduna oirakliba sigumba situation amada Amit Shah na political maturity adu ulakani haibagi thajaba thamkibani Madugi ona tainabada pera commando singi tungda leptuna asakwa maida gi haijele masidi naga singi asok pahak sangda thum morok sashinba mane hairaduna Amit Shah na parliament phongdokiba dugumlaba co-labor sing tonglakiba pickup ban adubu lepnabagi damak signal pikiba leite hairaduna thawdu odur yakiba hauji Debugarda leba Assam Medical College and Hospital layeng liba Saiwang na phongdokpagi matungina makhoina nongmai atamna kablakibani lepna bakhanga lakiba leite amadi makhoina sienkibasu leite haina pausna su phongdorakli atopa paw manamo mikhal gi damak khanabigano manabiruno BJP taraga manga yona karoi Congress lenga pairadabani Congress Nambol Kendra gi manungda leiba kumja English nganiga kundagina kunga mathoigi MLA Local Area Development Fund gi makada nauna saba RCC langpok thonga se Kendra sigi MPP sigi President oiriba MLA Lokena sangaduna miyamno sinakre sangabagi thoramasida Congress ki MLA Lokena hai lakadoriba mikhala sida Congress na soiduna lengak semgani BJP na pangang dangang mani Manipur gi singtam da BJP taraga manga yona kaningai leite aduna mikhalda miyamna khana sainaba tawbiruno karimata manabiruno miyam imung manungda aigi thabak suraga dum labiyu botna imung manung masul manaw mari mata kainhangumsi Congress party oina di mi khana ba haibisi pamjade Congress ki di khana sainaba haibadu Congress ki lusingba Mahatma Gandhi na suyadi aikhoi na suyadi Botna aikoina leplaga funabana miyam funagani maduda sokadoribadu bot lepliba miyoi singa dunate aduna miyam khanabigano magi apamada bot pijasno
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯔꯣꯏꯗꯕꯅ ꯆꯥꯡ ꯅꯥꯏꯅ ꯏꯟꯀꯝ ꯂꯥꯛꯅꯕ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯅꯕ ꯊꯕꯛ ꯁꯣꯏꯗꯅ ꯄꯤꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯀ꯭ꯔꯣꯔ 500ꯒꯤ ꯗ꯭ꯔꯛ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯊꯥꯗꯣꯛꯈꯤꯒꯗꯕ ꯂꯩꯔꯦ ꯀꯗꯥ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ 500ꯒꯤ ꯗ꯭ꯔꯛ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯐꯥꯔꯒ ꯊꯥꯗꯣꯛꯈꯤꯒꯗꯕ ꯂꯩꯔꯦ ꯍꯥꯏꯅ ꯀꯣꯂꯤꯖꯟ ꯑꯦꯒꯦꯟꯁ ꯗ꯭ꯔꯒ ꯑꯦꯟड ꯑꯜꯀꯣꯍꯣꯜ ꯀꯗꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯗꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯈꯨꯟꯗꯣꯡꯕꯝ ꯑꯅꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 6-7ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗꯒꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 500ꯔꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯐꯥꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯣꯔꯦ ꯄꯨꯂꯤꯁ ꯑꯃꯁꯨꯡ 99 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯕꯥꯏꯟꯕꯨ ꯀꯗꯥꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯂꯨꯄꯥ ꯀ꯭ꯔꯣꯔꯅ ꯈꯨꯖꯤꯡ ꯑꯣꯏꯕ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯐꯥꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯗ꯭ꯔꯒꯀ ꯂꯣꯏꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯖꯨꯗꯤꯁꯔꯤꯒꯤ ꯑꯍꯣꯕ ꯌꯦꯡꯗꯨꯅ ꯍꯦꯛꯇ ꯅꯥꯟꯊꯣꯛꯄ ꯑꯃꯁꯨꯡ ꯐꯥꯔꯕ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯒ ꯑꯅꯛꯄ ꯃꯔꯤ ꯂꯩꯔꯝꯕ ꯑꯃꯁꯨꯡ ꯂꯧꯇꯨꯅꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 18 ꯍꯦꯟꯕꯒꯤ ꯗ꯭ꯔꯒꯀ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019ꯅ ꯐꯥꯈꯤꯕ ꯆꯥꯟꯗꯦꯜ ADCꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯝꯕ ꯂꯨꯈꯧꯖꯩ ꯖꯧ ꯉꯁꯤꯗꯤ ꯃꯔꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2018ꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯐꯥꯎꯗꯦꯜꯗꯒꯤ ꯀꯤꯌꯣ ꯅꯦꯡ ꯍꯥꯏꯕ ꯃꯦꯟꯃꯥꯔ ꯃꯆꯥ ꯑꯃ ꯆꯦꯟꯅꯕ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 100ꯔꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯐꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯗꯨꯅ ꯉꯁꯤꯗꯤ ꯀꯦꯁ ꯑꯁꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯒ ꯀꯤꯡꯄꯤꯟ ꯀꯌꯥ ꯐꯥꯔꯕꯁꯨ ꯃꯔꯥꯜꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯄꯤꯗꯕꯅ ꯅꯣꯡꯃꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤ ꯉꯁꯤꯗꯤ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯥꯐꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯇꯁꯦꯡꯕꯗꯤ ꯀ꯭ꯔꯣꯔ 500ꯔꯣꯝꯒꯤ ꯗ꯭ꯔꯒ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯅꯤꯄꯨꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯁꯥꯡꯂꯕ ꯄꯣꯔꯣꯁ ꯕꯣꯔꯗꯔꯁꯤꯗꯒꯤ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯀꯌꯥ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯄꯨꯔꯛꯏ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯈꯛ ꯅꯠꯇꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕꯣꯔꯗꯔꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤꯁꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯆꯩꯔꯥꯛ ꯑꯃꯠꯇ ꯄꯤꯗꯅ ꯊꯥꯗꯣꯛꯂꯤꯕ ꯑꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯍꯪꯕ ꯋꯥꯍꯪꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯍꯦꯂꯤꯀꯣꯞꯇꯔ ꯀꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯇ꯭ꯔꯥꯏ ꯁꯔꯚꯤꯁ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯔꯒꯅꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ꯫ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁ IAFꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯀꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯆꯤꯐ ꯑꯣꯐ ꯗꯤꯐꯦꯟꯁ ꯁ꯭ꯇꯥꯐ Gen.Bipin ꯔꯥꯋꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯙꯨꯂꯤꯀꯥ ꯌꯥꯎꯅ ꯑꯥꯔꯝ ꯐꯣꯔꯁꯀꯤ ꯑꯇꯣꯞꯄ ꯄꯥꯔꯁꯣꯅꯦꯜ 12 ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯥꯏ ꯁꯔꯚꯤꯁ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯂꯣꯛ ꯁꯚꯥꯗ ꯍꯥꯏ ꯏꯌꯔ ꯃꯥꯔꯁꯦꯁ ꯑꯃ ꯕꯦꯟꯗ꯭ꯔꯥ ꯁꯤꯡꯍꯅ ꯂꯨꯆꯤꯡꯕ ꯁꯔꯚꯤꯁ ꯏꯟꯀ꯭ꯋꯥꯔꯤ ꯇꯤꯝ ꯑꯗꯨ ꯋꯦꯂꯤꯡꯇꯟꯗ ꯊꯨꯡꯂꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯏꯟꯀ꯭ꯋꯥꯔꯤ ꯇꯤꯝ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯏꯌꯔ ꯃꯥꯔꯁꯦꯁ ꯑꯅ ꯃꯅꯥ ꯕꯦꯟꯗ꯭ꯔꯥ ꯁꯤꯡꯍ ꯑꯁꯤ IAFꯀꯤ ꯇ꯭ꯔꯦꯅꯤꯡ ꯀꯃꯥꯟꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯁꯥꯃꯛ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯄꯥꯏꯂꯣꯠ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯀ꯭ꯔꯥꯁ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ Gen.Bipin ꯔꯥꯋꯠ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ 12 ꯂꯩꯈꯤꯗꯕꯒꯤ ꯍꯛꯆꯥꯡ ꯄꯨꯔꯛꯈꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯗꯦꯟꯠ ꯑꯁꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯏꯝꯕꯇꯣꯔꯒꯤ ꯃꯦꯇꯥꯄꯥꯂꯥꯌꯝꯒꯤ ꯕꯣꯂꯤꯌꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯠ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯗꯦꯟꯠ ꯑꯁꯤꯗ ꯄꯨꯂꯤꯁ ꯈꯔꯗꯤ ꯃꯥꯏꯅꯔ ꯑꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫